ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯛꯁꯦ ꯍꯧꯖꯤꯛ ꯀꯨꯀꯔꯗ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ꯫ ꯈꯤꯇꯪ ꯈꯛꯇꯅꯤ, ꯑꯩꯈꯣꯏ 2 ꯈꯛꯇꯪꯅꯤꯀꯣ ꯆꯥꯗꯣꯏꯁꯦ꯫ ꯃꯔꯣꯏ ꯃꯔꯥꯡ, ꯇꯤꯜꯍꯧ ꯆꯅꯝ, ꯈꯥꯃꯦꯟ ꯑꯁꯤꯟꯕ, ꯎ ꯃꯣꯔꯣꯛ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ꯫ ꯖꯤꯔꯥ ꯈꯔ ꯑꯃ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯨꯒ ꯑꯗꯨꯝ ꯏꯁꯤꯡ ꯍꯥꯞꯇꯕꯤꯗ ꯐꯨꯠꯂꯒ ꯊꯝꯗꯣꯏꯅꯦꯕ꯫ ꯃꯇꯨꯡꯗ ꯃꯍꯤ ꯊꯣꯛꯆꯔꯛꯄꯗꯣ ꯀꯪꯁꯤꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯣꯠꯂꯅꯤ꯫ ꯑꯣꯠꯂꯒ ꯊꯝꯃꯅꯤ ꯀꯪꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯃꯍꯤ ꯍꯥꯞꯄꯗꯕꯅꯤ꯫ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ꯫ ꯃꯍꯤ ꯈꯔ ꯍꯥꯞꯆꯟꯈ꯭ꯔꯦ꯫ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯊꯝꯃꯅꯤ꯫ ꯊꯝꯃꯒ ꯊꯨꯝ ꯅꯨꯡ ꯊꯥꯛꯆꯜꯂꯒ ꯍꯧꯖꯤꯛ ꯂꯣꯏꯔꯒ ꯃꯨꯊꯠꯂꯒ ꯆꯥꯅꯕ ꯇꯧꯔꯒꯦ꯫ ꯌꯥꯔꯛꯀꯗꯧꯔꯦ꯫ ꯃꯆꯨ ꯃꯣꯔꯣꯛ ꯍꯥꯞꯆꯟꯈ꯭ꯔꯦꯀꯣ꯫ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯆꯨ ꯐꯖꯅꯕ꯫ ꯑꯁ ꯅꯞ ꯅꯞ ꯂꯥꯎꯔꯦ, ꯍꯥꯎꯔꯅꯤ꯫ ꯅꯞ ꯅꯞ ꯂꯥꯎꯔꯦ, ꯄꯤꯗ꯭ꯔꯤꯛ ꯄꯤꯗ꯭ꯔꯤꯛ ꯁꯧꯕꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ꯫ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯁꯤꯅ ꯕ꯭ꯔꯣꯡ 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 ꯁꯧꯍꯜꯂꯒ ꯆꯥꯕ ꯌꯥꯔꯀꯥꯟꯗ ꯆꯥꯔꯗꯕꯅꯤꯀꯣ꯫ ꯕ꯭ꯔꯣꯡ 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 ꯁꯧꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯊꯝꯃꯒ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯒꯤ ꯁꯔꯨꯛ ꯈꯤꯇꯪ ꯈꯥꯏꯗꯣꯛꯆꯔꯦ ꯆꯥꯅꯕ꯫ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦ, ꯌꯥꯝ ꯍꯥꯎꯋꯦ꯫